ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯔk꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯅꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯃꯦꯒ꯭ꯔꯨꯛꯀꯤ ꯃꯅꯝꯅ ꯁꯤꯟꯕ ꯊꯨꯡꯂꯕ ꯐꯥꯎꯕ ꯅꯥꯎꯆꯥꯒꯤ ꯏꯃꯨꯡꯗꯤ ꯀꯅꯥꯁꯨ ꯍꯧꯒꯠꯇ꯭ꯔꯤ꯫ ꯁꯅꯥꯅ "ꯀꯔꯤꯅꯣꯅꯦ? ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯧꯇꯣꯟ ꯑꯁꯤ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦꯅꯦ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯅ ꯍꯥꯟꯅꯗꯧꯅ ꯏꯁꯥꯁꯦ ꯀꯟꯕ ꯑꯣꯏꯔꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯄꯥꯡꯒꯜꯗꯣ ꯑꯣꯏꯗ꯭ꯔꯦ." ꯇꯟꯖꯥꯗꯨꯗ ꯉꯥꯡꯕꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯨ ꯎꯔꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯌꯦꯡꯉꯨꯅꯦ ꯇꯧ ꯁꯥꯔꯤꯁꯦ, ꯑꯁꯤꯕꯨ ꯃꯧ ꯑꯃꯅꯤꯅ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯅꯤꯅꯦ ꯇꯧꯔꯤꯁꯦ." ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯃꯅꯦꯝ ꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯉꯥꯡꯕꯤꯅ "ꯏꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗꯔꯣ? ꯕꯦꯃꯥ ꯑꯣꯟꯁꯤꯜꯂꯛꯀꯅꯨ, ꯅꯁꯥꯗꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯂꯨꯁꯨ ꯆꯠꯂꯨ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ." "ꯑꯩꯕꯨ ꯏꯃꯥ ꯏꯄꯥꯅ ꯇꯥꯛꯄꯤꯔꯛꯇꯕ ꯀꯥꯏꯅ ꯏꯃꯥꯅ ꯀꯔꯤ ꯍꯦꯟꯕꯩꯅꯣ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯜꯂꯤꯕꯣ? ꯁꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧꯁꯦ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏ꯫ ꯂꯩꯔꯤꯕ ꯏꯅꯝꯃ ꯑꯅꯤꯗꯨꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯅꯦ ꯅꯨꯡꯉꯥꯏꯅ ꯊꯝꯈ꯭ꯔꯕ, ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯃꯤꯔꯥꯡ ꯀꯥꯕ ꯌꯨꯝꯁꯤꯗ ꯂꯩꯔꯦꯗꯅ ꯍꯅꯨꯕꯤ, ꯅꯣꯏꯅ ꯇꯩ ꯅꯅꯥꯎꯒꯤ ꯁꯦꯕꯥ ꯇꯧꯗꯅ." ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯁꯅꯥ ꯃꯊꯕꯥꯛ ꯌꯩꯗꯨꯅ "ꯍꯔꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯥꯏꯗꯒꯤ ꯈꯟꯗꯣꯛꯈꯥꯛ ꯑꯃ ꯄꯨꯔꯛꯇꯅ ꯍꯅꯨ ꯊꯪꯁꯤꯗꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯧꯔꯤ꯫ ꯑꯩꯅ ꯅꯆꯥꯅꯨꯄా ꯁꯦꯜꯁꯨ ꯊꯣꯛꯇꯕꯗꯨꯗ ꯂꯩꯕꯤꯔꯤꯁꯦ ꯐꯩꯗꯤ ꯈꯟꯗꯦꯅꯦ, ꯈꯟꯗꯣꯛꯈꯥ ꯀꯥꯏꯅ ꯍꯅꯨꯕꯤ ꯅꯪ ꯍꯧꯖꯅꯤ ꯌꯥꯝꯅ꯫ ꯍꯥꯏ ꯋꯥꯔꯛꯇꯕꯤ, ꯅꯪꯅ ꯀꯩꯗꯧꯗꯣꯔꯤꯕ? ꯅꯔꯝ ꯆꯠꯇꯨꯅ ꯍꯥꯏꯕꯅꯤ, ꯏꯆꯥꯁꯦ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯃꯥꯡꯂꯕ." ꯇꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯗꯨ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣ ꯏꯃꯥ, ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯍꯧꯔꯕꯣ? ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯟꯗ꯭ꯔ ꯈꯪꯗꯦꯕ." "ꯏꯃꯥꯒꯤ ꯁꯥꯃꯨ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯛꯎꯀꯣ, ꯏꯃꯥꯅ ꯋꯥꯔꯛꯄꯗꯤ ꯌꯥꯗꯦꯅꯦ, ꯍꯥꯏꯕ ꯂꯧꯗꯦꯕ꯫ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯗꯅ ꯏꯪꯅ ꯂꯩꯅꯤꯡꯂꯕꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯛꯎ." "ꯃꯥꯅ ꯀꯔꯤꯃꯨꯛ ꯇꯧꯔꯝꯂꯒꯦ ꯏꯃꯥ? ꯍꯧꯒꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤꯗ." ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯀꯟꯈꯠꯄ ꯃꯥꯟꯕ ꯋꯥꯍꯩ ꯇꯥꯔꯒ ꯉꯥꯡꯕꯤ ꯍꯦꯟꯅ ꯃꯁꯣꯡ ꯐꯟꯗꯨꯅ ꯎꯁꯤꯠꯇꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯧꯒꯠꯂꯛꯄꯒꯅꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯗꯨꯅ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯊꯕꯛ ꯑꯣꯏꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯤ ꯐꯗꯧꯕ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯁꯤꯗꯩꯁꯤꯗ ꯐꯝꯖꯥ ꯆꯥꯔ ꯂꯩꯅꯦ." "ꯏꯃꯧꯇꯣꯟ, ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪꯒꯤꯗꯣ? ꯏꯃꯥꯒꯤ ꯁꯥꯃꯨ, ꯅꯪ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯁꯦ? ꯆꯨꯝꯗ꯭ꯔꯣ ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯔꯤꯁꯦ?" "ꯏꯃꯥ, ꯑꯩꯗꯤ ꯁꯦꯜ ꯌꯥꯝ ꯊꯣꯛꯄꯁꯨ ꯅꯠꯇꯦ, ꯅꯃꯧꯒꯤ ꯃꯄꯥꯝꯒꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯇꯧꯏ. ꯁꯤꯗꯕꯨ ꯅꯃꯧꯒꯤ ꯃꯇꯦꯡ ꯈꯤꯇꯐꯥꯎ ꯄꯥꯡꯕꯤꯗ꯭ꯔꯗꯤ ꯏꯃꯥ ꯅꯪꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦꯗ. ꯑꯗꯨꯗꯤ ꯃꯤ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ." ꯁꯅꯥ ꯃꯄꯤ ꯏꯔꯥꯆꯦꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯏꯃꯥꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯣ. ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯕꯅꯦꯕ. ꯐꯔꯦ, ꯏꯆꯥꯒꯤ ꯊꯃꯣꯏꯅꯕꯨ ꯄꯥꯝꯂꯕꯗꯤꯅꯦ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ." ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯉꯥꯡꯕꯤꯅ "ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯀꯞꯄꯤꯁꯦ ꯍꯧꯔꯛꯂꯅꯤ ꯏꯃꯥꯒꯤ. ꯑꯗꯨꯗꯒꯤ ꯄꯥꯕ ꯂꯥꯛꯂꯒ ꯑꯃꯨꯛ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯔꯨꯔꯅꯤ. ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯎꯖꯅꯤꯡꯗ꯭ꯔꯦ. ꯃꯆꯥꯁꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯊꯪꯅꯔꯤꯕ ꯏꯆꯦ ꯍꯣꯏꯁꯨ ꯅꯆꯥꯅꯤ ꯅꯃꯧꯅꯤ, ꯈꯔꯁꯨ ꯍꯥꯏꯕ ꯌꯥꯕꯅꯤ. ꯑꯩꯈꯣꯏꯗꯗ ꯀꯔꯤ ꯊꯣꯛꯑꯦꯅ." ꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯃꯆꯥꯅꯨꯄಾ ꯃꯣꯔꯥꯗꯨꯁꯨ ꯆꯪꯈ꯭ꯔꯦ ꯏꯟꯅꯗꯨꯅ꯫ ꯉꯁꯥꯏꯗꯩ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤꯕ ꯃꯃꯧ ꯑꯍꯜ ꯆꯥꯎꯕꯤꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨ, ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯁꯥꯃꯨꯒ ꯌꯥꯅꯗꯕꯅ ꯆꯪꯕꯗꯤ ꯆꯪꯂꯛꯇꯦ꯫ ꯍꯦꯛ ꯆꯪꯂꯨꯕꯗ ꯃꯈꯣꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯅ ꯇꯥꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯇꯥꯕ ꯉꯝꯗ ꯃꯄꯨꯔꯣꯏꯕ ꯃꯦꯔꯥꯗ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤꯅ "ꯃꯩꯇꯥꯆꯧ, ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯌꯥꯝ ꯍꯦꯟꯃꯜꯂꯤ. ꯅꯨꯄꯤ ꯃꯄꯥꯝꯅ ꯈꯔ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯝ ꯇꯧꯕꯁꯦ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯗꯣꯏꯔꯣ? ꯃꯣꯏꯇꯥꯆꯧꯁꯨ ꯃꯌꯥꯝꯕꯅꯤ, ꯈꯤꯇꯗꯤ ꯀꯔꯤꯅꯣ ꯇꯧꯕꯤꯌꯨꯕ." ꯃꯦꯔꯥꯅ "ꯃꯌꯥꯝꯕꯅꯦ ꯍꯥꯏꯗꯅ ꯈꯟꯕꯤꯕꯁꯨ ꯅꯠꯇ꯭ꯔꯕꯁꯤꯗ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ? ꯇꯨꯃꯤꯟ ꯁꯨꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯨꯄꯤ." "ꯍꯦꯔꯥ, ꯍꯦꯟꯃꯟꯈ꯭ꯔꯦ. ꯑꯩꯈꯣꯏ ꯉꯥꯡꯕꯤꯁꯤꯁꯨ ꯌꯥꯝ ꯐꯠꯃꯟꯗꯦ. ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯄꯥꯕꯁꯤꯕꯨ ꯃꯤꯅꯥꯏꯒꯨꯝ ꯈꯜꯂꯤꯕꯁꯦ ꯃꯣꯏꯇꯥꯆꯧꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ?
ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯀꯔꯤꯅꯣ ꯈꯟꯅꯔꯒ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯐꯔꯦꯁꯦ ꯆꯠꯂꯣ ꯏꯃꯥꯁꯦ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯨꯁꯨ ꯄꯥꯕꯗꯤ ꯍꯜꯂꯛꯈꯤꯔꯣꯏ ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯄꯥ ꯔꯥꯖꯦꯟꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯔꯥꯖꯦꯟꯅ ꯁꯅꯥ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯁꯅꯥ ꯁꯅꯥꯅ ꯃꯈꯣꯏ ꯃꯄꯥ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯣꯏꯅꯦ ꯏꯁ ꯏꯆꯦꯗꯨ ꯌꯥꯝꯅ ꯀꯞꯍꯧꯋꯦ ꯅꯨꯡꯉꯥꯏꯇꯦ ꯏꯕꯥꯏꯗꯨ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦ ꯉꯔꯥꯡꯇꯅꯤ ꯑꯩꯒ ꯊꯦꯡꯅꯔꯝꯂꯤꯕ ꯑꯗꯨꯒ ꯑꯍꯤꯡꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯊꯥꯖꯔꯨꯗ꯭ꯔꯦ ꯏꯆꯦꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯃꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯪ ꯏꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯗꯣ ꯏꯕꯥꯏꯁꯨ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯅꯣ ꯁꯅꯥ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠꯀ ꯄꯣꯝꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯀꯞꯂꯨꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ ꯀꯞꯇꯦꯗ ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯕꯨ ꯊꯧꯔꯝ ꯂꯣꯏꯍꯧꯔꯕ꯭ꯔꯣ ꯂꯣꯏꯍꯧꯔꯦ ꯂꯣꯏꯕꯒꯅꯤ ꯂꯥꯛꯂꯤꯕꯁꯤ ꯑꯉꯥꯡꯈꯩꯗꯤ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯁꯅꯥꯅ ꯏꯅꯝ ꯑꯁꯤꯖꯍꯜ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯗ ꯆꯠꯈꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯁꯅꯥ ꯑꯩꯒꯤ ꯏꯃꯧꯇꯣꯟ ꯑꯁꯤ ꯃꯄꯥꯝꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯔꯤꯁꯦ ꯀꯔꯤꯅꯣ ꯏꯆꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯔꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯄꯗ ꯇꯥꯔꯦꯗꯅ ꯉꯁꯥꯏꯁꯨꯅꯦ ꯑꯩꯅ ꯈꯤꯇꯪ ꯉꯥꯡꯂꯨꯕꯒꯤ ꯑꯣꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯏꯆꯥꯁꯨ ꯑꯗꯨ ꯃꯉꯥꯏꯗ ꯃꯈꯣꯏ ꯃꯄꯥ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯁꯦ ꯂꯩꯔꯝꯂꯤꯕꯗꯨ ꯌꯥꯗꯦꯕ ꯀꯔꯤꯒꯤ ꯉꯥꯡꯂꯨꯔꯤꯕꯅꯣ ꯅꯪꯕꯨ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯅꯤ ꯃꯃꯥ ꯏꯀꯥꯏ ꯍꯥꯏꯗꯅ ꯁꯨꯝ ꯃꯥꯅ ꯇꯧꯔꯤꯈꯩ ꯌꯥꯔꯒ ꯂꯩꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯈꯣꯏ ꯃꯄꯥ ꯅꯨꯃꯤꯠꯅ ꯌꯧꯔꯐꯥꯎ ꯍꯧꯒꯠꯇꯦ ꯑꯗꯨꯗꯕꯨ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯒꯗ꯭ꯔꯣ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯍꯧ ꯉꯜꯂꯣ ꯍꯥꯏꯕꯁꯤꯕꯨ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯕ ꯐꯔꯦꯁꯦ ꯆꯥꯛꯇꯤ ꯊꯣꯡꯂꯝꯃꯕ꯭ꯔꯥ ꯏꯟꯁꯥꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯣꯡꯍꯧꯔꯣ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯅ ꯃꯄꯥꯝꯒꯤ ꯃꯃꯥꯗꯨꯒ ꯆꯠꯈꯤꯕꯅꯤ ꯐꯔꯦ ꯀꯔꯤꯅꯣ ꯊꯣꯡꯂꯨꯔꯣ ꯇꯟꯖꯥꯗꯨꯗ ꯃꯃꯧ ꯑꯍꯜ ꯂꯦꯝꯕꯤ ꯂꯥꯛꯇꯨꯅ ꯏꯃꯥ ꯏꯟꯁꯥꯡ ꯊꯝꯂꯝꯒꯦ ꯏꯃꯥ ꯄꯥꯕꯒꯤ ꯁꯅꯥꯅ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯊꯤꯜꯂꯛꯂꯤꯕꯣ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯏ ꯅꯆꯥꯅꯨꯄꯥꯅ ꯑꯗꯨ ꯊꯤꯜꯂꯛꯄꯅꯤ ꯏꯃꯥꯒ ꯄꯥꯕꯒ ꯆꯥꯅꯕ ꯍꯣꯏ ꯊꯝꯂꯝꯃꯣ ꯏꯕꯨꯡꯉꯣ ꯑꯆꯧꯕꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯉꯁꯤꯗꯤ ꯂꯦꯞꯂꯦ ꯆꯠꯇ꯭ꯔꯤ ꯄꯥꯕ ꯏꯁꯨꯁꯤꯡꯗꯤ ꯎꯗꯦꯅ ꯃꯋꯥ ꯃꯈꯣꯜ ꯇꯥꯗꯦ ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯌꯨꯝꯒꯤ ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤꯌꯦ ꯄꯥꯕ ꯑꯣ ꯐꯔꯦ ꯂꯦꯝꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯃꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯃꯕꯥꯏ ꯑꯍꯜ ꯀꯣꯛꯆꯥꯎꯒ ꯉꯥꯡꯕꯤꯅ ꯃꯃꯥꯒ ꯀꯩꯊꯦꯜꯗ ꯋꯥꯔꯦꯝ ꯁꯨꯔꯤ ꯁꯤꯖꯍꯜꯅ ꯅꯠꯇꯦ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯌꯥꯝ ꯑꯣꯠꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯑꯗꯨꯝ ꯁꯨꯛꯇꯅ ꯂꯩꯔꯝꯂꯤꯗꯨꯕꯨ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯂꯩꯔꯁꯤꯔ ꯈꯜꯂꯤꯅꯤ ꯅꯄꯥꯗꯁꯨ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯅꯕꯨꯡ ꯑꯅꯤꯗꯁꯨ ꯑꯗꯨꯕꯨꯅꯦ ꯑꯃꯨꯛꯇꯪꯒ ꯈꯠꯅꯔꯒ ꯁꯣꯝꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯅꯕ ꯇꯧꯁꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯦꯛꯂꯒꯦ ꯌꯨꯝꯗꯕꯨ ꯍꯥꯏꯔꯝꯂꯕ꯭ꯔꯣ ꯍꯥꯏꯔꯝꯗꯦ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯈꯪꯖꯔꯁꯅꯤ ꯁꯤꯗꯩ ꯍꯜꯂꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯗꯅ ꯃꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯒ ꯉꯝꯖꯔꯔꯣꯏ ꯑꯩ ꯍꯣꯏꯗ ꯂꯦꯛꯊꯣꯛꯎ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯉꯥ ꯊꯣꯡꯍꯟꯒꯦ ꯅꯅꯝꯇꯣꯟꯗ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯝꯃꯍꯜꯗ ꯁꯅꯥ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯩꯅ ꯑꯗꯣ ꯏꯃꯥꯅꯁꯨ ꯈꯔ ꯍꯥꯏꯌꯨꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯁꯥꯗꯕꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯤ ꯄꯣꯠ ꯂꯩꯕ ꯆꯪꯂꯛꯇꯨꯅ ꯏꯅꯦ ꯍꯩꯉꯥꯟꯁꯦ 5 ꯈꯤꯇ ꯄꯤꯕꯤꯔꯣ ꯍꯩꯃ ꯉꯪꯕꯤꯌꯦ ꯅꯪꯁꯨ ꯂꯩꯔꯝꯂꯤꯗꯅ ꯑꯁꯣꯝꯗꯅ ꯏꯗꯣꯝꯆꯥ ꯁꯅꯥꯅ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯆꯦꯡ ꯈꯔ ꯄꯨꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯩ ꯂꯧꯈ꯭ꯔꯤꯅꯦ ꯅꯪ ꯍꯜꯂꯛꯂꯒ ꯄꯤꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯅꯪꯕꯨ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯅꯨꯃꯤꯠꯄꯨ ꯇꯥꯗꯧꯔꯦ ꯍꯜꯂꯗꯧꯅꯤ ꯏꯆꯦ ꯆꯠꯄꯤꯔꯝꯂꯣ ꯑꯣ ꯐꯔꯦ ꯆꯠꯂꯝꯂꯒꯦꯀꯣ ꯉꯥꯡꯕꯤꯅ ꯂꯩꯇ꯭ꯔꯗꯤ ꯀꯣꯛ ꯇꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯉꯁꯥꯏꯅ ꯑꯩ ꯂꯩꯔꯤꯀꯥꯟꯗ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯗꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯣꯜꯂꯤꯕꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯈꯪꯅꯤꯕꯃ ꯑꯁꯣꯝꯗꯅ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯑꯃꯗꯤ ꯃꯆꯥ ꯑꯇꯣꯝꯕꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯆꯦꯡꯁꯨ ꯂꯩꯇ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯃꯃꯧ ꯑꯍꯜ ꯂꯦꯝꯕꯤ ꯂꯥꯛꯇꯨꯅ ꯏꯃꯥ ꯄꯥꯕ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯁꯅꯥꯅ ꯂꯩꯃꯥ ꯀꯩꯗꯧꯔꯦ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯏꯃꯥ ꯊꯣꯡꯗ꯭ꯔꯗꯤ ꯊꯣꯡꯉꯨꯔꯅꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯔꯥꯖꯦꯟ ꯊꯣꯛꯂꯛꯇꯨꯅ ꯂꯦꯝꯕꯤ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯂꯩꯍꯧꯕ꯭ꯔꯥ ꯍꯣꯏ ꯂꯩꯍꯧꯏ ꯄꯥꯕ ꯆꯥꯛꯁꯨ ꯑꯩꯈꯣꯏꯗ ꯆꯥꯔꯁꯦꯅ ꯏꯃꯥꯗ ꯍꯥꯏꯔꯝꯂꯤꯅꯤ ꯅꯆꯥꯅꯨꯄꯥꯁꯨ ꯂꯩꯍꯧꯏ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯆꯠꯂꯁꯤ ꯏꯃꯥ ꯄꯥꯕ ꯁꯅꯥ ꯆꯠꯂꯝꯃꯣ ꯅꯃꯧꯒ ꯑꯩ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯝꯈꯤꯒꯦ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯃꯄꯥ ꯃꯆꯥꯗ ꯐꯝꯃꯤꯟꯅꯔꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯔꯥꯖꯦꯟꯅ ꯑꯆꯧꯕ ꯍꯟꯗꯛꯇꯤ ꯄꯥꯕ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯃꯦꯔꯥꯅ ꯀꯩꯗꯧꯔꯦ ꯄꯥꯕ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯃꯇꯥꯡꯂ ꯃꯥꯅꯤꯕꯨ ꯏꯃꯧꯇꯣꯟꯁꯨ ꯃꯉꯥꯏꯔꯦ ꯌꯥꯝ ꯍꯦꯜꯂꯦ ꯉꯁꯤꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗꯅ
ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤ ꯅꯝꯃꯥꯒ ꯑꯩꯒꯅ ꯋꯥꯔꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯦ ꯍꯌꯦꯡ ꯃꯥ ꯍꯜꯂꯛꯄꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯦ ꯄꯥꯕ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯑꯩꯈꯣꯏꯁꯨ ꯇꯨꯝꯂꯨꯔꯒꯦꯀꯣ ꯍꯣꯏ ꯕꯥꯞ ꯄꯣꯊꯥꯕꯤꯔꯨꯔꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯗ ꯂꯦꯝꯕꯤꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯇꯣꯟꯅꯁꯦ ꯌꯥꯝ ꯍꯦꯜꯂꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏꯅ ꯈꯜꯂꯤ ꯁꯥꯒꯩꯁꯤꯒꯤ ꯃꯧ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯃꯥꯒꯨꯝꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯏꯆꯦ ꯔꯥꯅꯤꯅꯁꯨ ꯉꯁꯥꯏ ꯌꯥꯝ ꯁꯥꯎꯏ ꯏꯃꯥꯗꯣ ꯏꯆꯦ ꯍꯣꯏꯗꯒꯤ ꯆꯦꯡ ꯂꯧꯈꯤꯕ ꯃꯥꯜꯂꯤ ꯑꯌꯨꯛꯀꯤ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯩ ꯄꯤꯈꯣ ꯌꯥꯗ꯭ꯔꯣ ꯏꯇꯩꯃ ꯍꯣꯏꯗꯩ ꯍꯪꯉꯨꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯁꯨ ꯌꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯑꯣ ꯑꯩꯗꯣ ꯉꯁꯥꯏ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯔꯤ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯤꯕ ꯏꯆꯦ ꯔꯥꯅꯤꯅꯁꯨ ꯌꯥꯝ ꯁꯥꯎꯏ ꯌꯨꯝꯗ ꯍꯜꯂꯛꯂꯗꯤ ꯋꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯈꯪꯗ꯭ꯔꯦ ꯁꯤ ꯍꯌꯦꯡ ꯍꯜꯂꯛꯂꯒ ꯍꯥꯏꯅꯔꯁꯤ ꯑꯩꯈꯣꯏꯁꯨ ꯇꯨꯝꯂꯁꯤ ꯊꯦꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯩꯊꯦꯜꯗꯩ ꯍꯜꯂꯛꯄꯗ ꯉꯥ ꯊꯨꯡꯂꯝꯗꯦ ꯍꯥꯏꯗꯅ ꯃꯅꯝꯃ ꯑꯇꯣꯝꯕꯤꯒ ꯀꯟꯅ ꯂꯥꯎꯅꯔꯤ ꯉꯥꯡꯕꯤꯅ ꯏꯅꯝꯇꯣꯟ ꯉꯥ ꯊꯨꯡꯂꯝꯃꯣ ꯍꯥꯏꯈ꯭ꯔꯒ ꯀꯔꯤꯅꯣ ꯁꯧꯒ꯭ꯔꯤ ꯊꯨꯡꯂꯝꯂꯤꯁꯤꯕꯣ ꯀꯔꯤꯅꯣꯕ ꯁꯤꯒꯤ ꯌꯦꯟꯁꯥꯡꯁꯤꯗꯤ ꯅꯄꯥꯝꯗ ꯄꯤꯖꯔꯨꯁꯣ ꯇꯥꯊꯣꯟꯅ ꯏꯕꯦꯝꯃ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯃꯇꯝꯅ ꯊꯦꯡꯂꯕꯗꯨꯗ ꯉꯥ ꯊꯨꯡꯂꯝꯃꯨ ꯀꯥꯏꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯝꯒ ꯄꯜꯂꯗꯅ ꯀꯌꯥꯝ ꯊꯦꯡꯕꯩꯅꯣ ꯉꯜꯂꯤꯕꯅꯤ ꯁꯅꯥꯊꯣꯏꯕꯤꯗ ꯄꯥꯎ ꯆꯦꯟꯈꯤꯕꯗꯣ ꯍꯩ ꯉꯜꯂꯗꯤ ꯊꯣꯡꯂꯣꯏꯗ꯭ꯔꯣ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯅꯁꯨ ꯎꯔꯛꯀꯅꯤ ꯅꯪ ꯑꯃꯀꯣ ꯂꯨꯅ ꯇꯧꯔꯦ ꯃꯇꯤꯛꯅꯦ ꯅꯪ ꯋꯥꯡꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯉꯥꯡꯕꯤꯅ ꯇꯥꯇꯣꯟ ꯅꯪꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯁꯤ ꯇꯥꯗ꯭ꯔꯣ ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯍꯦꯛꯇ ꯇꯣꯉꯥꯟ ꯇꯥꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯆꯥꯒ ꯃꯃꯧꯒ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯒ ꯃꯄꯥ ꯏꯕꯣꯍꯜꯅ ꯍꯩ ꯌꯥꯔꯦꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯣ ꯀꯣꯊꯔꯅꯨꯀꯣ ꯅꯨꯃꯤꯗꯥꯡꯅꯤ ꯌꯧꯅ ꯇꯥꯔꯝꯃꯅꯤ ꯏꯀꯥꯏꯅꯤ ꯏꯃꯧꯇꯣꯟ ꯏꯀꯥꯏꯅꯤ ꯑꯩꯅꯕꯨ ꯉꯥꯡꯂꯗꯤꯅꯦ ꯃꯆꯥ ꯅꯤꯡꯉꯣꯜꯁꯦ ꯀꯟꯈꯠꯂꯗꯧꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯕꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤꯁꯤꯅꯤ ꯍꯦꯟꯅ ꯂꯨꯝꯂꯤꯅꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯁꯤꯡ ꯊꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯛꯄꯗ ꯍꯥꯏꯒꯦ ꯏꯃꯧꯇꯣꯟ ꯏꯄꯥꯗꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯈꯤꯗꯕ꯭ꯔꯥ ꯈꯟꯕꯅꯤ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯍꯦꯟꯕ ꯍꯥꯏꯗꯦ ꯍꯥꯏꯗꯅ ꯑꯐꯕ ꯑꯃꯨꯛ ꯁꯥꯕꯤꯔꯛꯀꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯆꯪꯈ꯭ꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯥꯎꯕ ꯆꯥꯎꯕ ꯍꯥꯏ ꯆꯥꯎꯕ ꯀꯩꯅꯣ ꯏꯃꯥ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯆꯥꯛ ꯆꯥꯁꯤꯜꯂꯥꯎ ꯍꯥꯏꯔꯁꯨ ꯅꯄꯥꯗ ꯕꯕꯥꯗꯤ ꯃꯥꯃꯒ ꯌꯨ ꯊꯛꯍꯧꯔꯤ ꯀꯗꯥꯏꯗ ꯂꯥꯎ ꯇꯥꯛꯂꯨ ꯃꯐꯝꯗꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯇꯧꯔꯗꯧꯅꯤ ꯍꯥꯏꯕ ꯏꯟꯕ ꯅꯤꯡꯉꯣꯜ ꯃꯋꯥꯁꯤ ꯂꯥꯛꯂꯗꯤꯅꯦ ꯃꯇꯨꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯨꯝꯒꯥꯏꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯁꯣꯝꯗꯅ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯁꯝꯕꯂꯩ ꯍꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯁꯦꯜ ꯃꯕꯥꯏ ꯌꯨ ꯊꯛꯃꯤꯟꯅꯔꯤ ꯁꯥꯃꯨꯅ ꯏꯕꯥꯏ ꯏꯆꯦꯁꯤ ꯐꯈ꯭ꯔꯦꯀꯣ ꯌꯥꯝ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ ꯆꯟꯗ꯭ꯔꯅ ꯐꯈ꯭ꯔꯄꯣꯠꯅꯤ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯕ ꯌꯥꯍꯧꯗ꯭ꯔꯗꯤ ꯈꯔ ꯁꯥꯊꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯥꯕꯨ ꯌꯥꯔꯗꯤꯅꯦ ꯐꯈ꯭ꯔꯕ ꯑꯗꯨꯅꯤ ꯏꯕꯥꯏ ꯅꯆꯜꯅꯨꯄꯤꯁꯨ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯏꯁꯧꯁꯤꯗꯤ ꯏꯕꯥꯏ ꯅꯁꯦꯜꯗ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯁꯣꯝꯗ ꯏꯪꯈꯣꯜ ꯂꯩꯔꯁꯦ ꯍꯥꯏꯔꯤꯕꯅꯤ ꯍꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥꯔꯣꯝꯗ ꯈꯤꯇꯪ ꯆꯠꯂꯒ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯟꯗꯧꯔꯤ ꯑꯗꯨꯗꯣ ꯂꯧꯅꯕ ꯇꯧꯔꯁꯦ ꯍꯥꯏꯅ ꯇꯥꯆꯧꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯧꯔꯨꯗꯅ ꯇꯥꯊꯣꯟꯅ ꯑꯣ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯁꯝꯕꯂꯩ ꯃꯈꯣꯡꯗ ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎ ꯄ꯭ꯔꯞ ꯆꯪꯂꯧ ꯍꯣꯏ ꯂꯥꯛꯂꯒꯦ ꯆꯥꯕ ꯍꯧꯔꯝꯂꯣ ꯂꯥꯛꯑꯣꯍꯦ ꯁꯥꯃꯨ ꯆꯪꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯐꯤꯕꯝ ꯇꯥꯔꯔꯣꯏ ꯁꯥꯃꯨꯅ ꯏꯕꯥꯏꯁꯦ ꯏꯆꯦꯗꯤ ꯀꯤꯕ ꯖꯥꯠꯅꯤꯍꯦ ꯀꯤꯗ ꯌꯥꯗꯦꯅꯦ ꯏꯕꯨꯡꯉꯣ ꯅꯆꯦꯅ ꯊꯥꯛꯂꯤꯕꯅꯦ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯉꯥꯡꯕꯤ ꯂꯥꯛꯄꯁꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯅꯝꯃ ꯑꯍꯜꯗꯤ ꯃꯄꯥꯝꯗ ꯍꯦꯛꯇ ꯆꯠꯈꯤ ꯉꯥꯡꯕꯤꯒꯤ ꯃꯅꯝꯃ ꯑꯅꯤꯁꯤ ꯅꯧꯅ ꯁꯦꯜ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯤ ꯂꯩꯀꯥꯏꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯗꯨꯕꯨ ꯃꯃꯧ ꯑꯅꯤꯁꯤꯅ ꯃꯅꯦ ꯃꯀꯨꯕꯨ ꯎꯁꯤꯠꯇꯦ ꯃꯈꯣꯏꯅ ꯌꯨꯝ ꯄꯨꯔꯤꯕꯅꯦ ꯍꯥꯏꯗꯅ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯡꯕꯤ ꯑꯃꯗꯤ ꯁꯥꯃꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯉꯥꯡꯕꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯅꯨꯕꯤꯗꯨꯅ ꯑꯣ ꯏꯃꯥ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯏꯆꯦ ꯔꯥꯅꯤ ꯈꯣꯏꯗꯒꯤ ꯆꯦꯡ ꯍꯪꯂꯨꯕ꯭ꯔꯣ ꯆꯦꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯃꯈꯣꯏꯗꯒꯤ ꯂꯧꯗꯨꯅ ꯊꯣꯡꯂꯤ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯀꯩꯗꯧꯕꯩ ꯍꯪꯂꯨꯔꯤꯅꯣ ꯂꯩꯇ꯭ꯔꯗꯤ ꯅꯊꯤꯕꯣꯡꯗꯣ ꯆꯥꯗ꯭ꯔꯁꯨ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯆꯥꯁꯤꯕꯨ ꯑꯃꯈꯛ ꯂꯧ ꯑꯃꯁꯤꯗꯒꯤ ꯂꯧꯔꯝꯕꯁꯨ ꯅꯠꯇꯕ ꯑꯩꯕꯨ ꯀꯩꯊꯦꯜ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯀꯌꯥꯝ ꯅꯪꯍꯟꯅꯤꯡꯒꯦ ꯏꯃꯧꯇꯣꯟ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨ ꯍꯦꯟꯃꯜꯂꯤ ꯑꯩꯈꯣꯏꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯅꯪꯅ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯗꯧꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯨꯝ ꯄꯨꯏ ꯍꯥꯏꯗꯅꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯉꯥꯡꯂꯤꯕ ꯅꯌꯨꯝꯗꯗꯤ ꯋꯥꯔꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤ ꯑꯩꯕꯨ ꯋꯥꯔꯛꯇꯕꯤ ꯀꯥ ꯍꯥꯏꯅꯦ ꯍꯅꯨꯕꯤ ꯅꯪ ꯈꯪꯒꯅꯤ ꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯅꯦꯝꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯂꯦꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈ꯭ꯔꯤ
ꯋꯥꯔꯛꯇꯕꯤ ꯅꯅꯦꯝꯅꯀꯣ ꯅꯃꯥ ꯅꯄꯥ ꯃꯊꯣꯡ ꯈꯪꯗꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯇꯦꯅꯦ ꯏꯆꯦ ꯌꯥꯎꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯗ ꯃꯤꯇꯣꯞ ꯌꯥꯎꯍꯟꯅꯤꯡꯗꯤꯌꯦ ꯆꯠꯄꯤꯈ꯭ꯔꯣ ꯏꯆꯦ ꯁꯥꯃꯨꯅ ꯏꯇꯩꯃ ꯌꯥꯎꯕꯤꯔꯅꯨ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯃꯆꯤꯡ ꯐꯠꯇꯕꯅꯤ ꯏꯇꯩꯃ ꯁꯣꯛꯀꯅꯤ ꯑꯇꯣꯝꯕ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯔꯤꯅꯣꯕ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯗꯁꯨ ꯅꯠꯇꯅ ꯐꯨꯒꯦ ꯐꯥꯎ ꯇꯧꯔꯤꯕꯁꯦ ꯅꯪꯅ ꯌꯥꯕꯩ ꯑꯣꯏꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯅꯔꯤꯜ ꯇꯦꯡꯕ ꯇꯥꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯏꯇꯩꯃꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯧꯅꯨ ꯏꯇꯩꯃ ꯅꯨꯄꯤ ꯐꯣꯏꯗ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯅꯅꯥꯎ ꯑꯣꯏꯅ ꯈꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯈꯣꯡ ꯈꯨꯠꯁꯨ ꯇꯦꯛꯄ ꯅꯠꯇꯦ ꯈꯨꯠ ꯌꯥꯎꯅꯔꯛꯀꯅꯤ ꯏꯇꯩꯃ ꯃꯦꯔꯥꯅ ꯍꯩ ꯀꯅꯥꯗꯅꯣꯕ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯔꯅ ꯐꯩ ꯉꯁꯤꯗꯤ ꯋꯥꯔꯛꯄ ꯇꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯝꯕꯜ ꯈꯥꯔꯤꯕ ꯆꯩꯗꯨ ꯂꯧꯗꯨꯅ ꯁꯥꯃꯨꯕꯨ ꯃꯌꯥꯝꯕꯅ ꯐꯨꯊꯔꯝꯃꯤ ꯁꯥꯃꯨꯅ ꯇꯆꯧꯅꯥꯌꯦ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯐꯨꯔꯤꯗꯨꯕꯣ ꯅꯅꯥꯎꯁꯦ ꯉꯥꯡꯅꯠꯇ꯭ꯔꯕꯅꯤ ꯑꯌꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯉꯁꯤꯗꯤ ꯋꯥꯔꯛꯇꯕ ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯕꯣ ꯉꯥꯡꯕꯤꯅ ꯀꯔꯤꯅꯣ ꯏꯇꯩ ꯏꯕꯨꯡꯉꯣꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯒꯦꯕ ꯂꯦꯝꯕꯤꯅ ꯍꯦ ꯅꯪꯁꯨ ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯟꯒꯦ ꯏꯃꯥ ꯁꯤꯔꯦ ꯌꯥꯝ ꯅꯥꯏꯌꯦ ꯀꯔꯤꯅꯣ ꯍꯅꯨꯕꯤ ꯅꯆꯥꯅ ꯃꯧꯁꯤ ꯈꯥꯝꯗꯣꯛꯑꯣ ꯁꯨꯝ ꯌꯦꯡ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯌꯣꯏꯃ ꯍꯤꯡꯆꯥꯕꯤ ꯁꯤꯔꯦꯅꯦ ꯑꯗꯨ ꯀꯟꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯏꯃꯥꯗ ꯉꯥꯡꯂꯤꯕ ꯅꯆꯤꯜꯁꯦ ꯊꯥꯖꯤꯟꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯋꯥꯔꯛꯇꯕꯤ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯈꯣꯏꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯋꯥꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯌꯣꯏꯃ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯁꯤꯗꯧꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯠꯇꯧꯔꯤ ꯏꯃꯥ ꯑꯁꯨꯝꯅ ꯃꯦꯔꯥ ꯑꯃꯗꯤ ꯂꯦꯝꯕꯤ ꯆꯪꯗꯅ ꯃꯅꯥꯎ ꯑꯅꯤꯕꯨ ꯋꯥꯔꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯉꯥꯡꯕꯤ ꯃꯊꯟꯇ ꯀꯅꯥꯁꯨ ꯇꯥꯛꯂꯝꯗꯅ ꯃꯄꯥꯝꯗ ꯆꯠꯈꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯨꯔꯤ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯕꯨꯡ ꯃꯅꯝꯃ ꯁꯥꯒꯩꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯍꯨꯞꯇꯨꯅ ꯂꯥꯛꯂꯤ ꯁꯤꯖꯍꯜꯅ ꯏꯅꯝꯃ ꯗꯥꯗꯥ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯣ ꯃꯤ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯂꯒꯦ ꯁꯅꯥꯅ ꯍꯩꯃꯥ ꯁꯤꯖꯍꯜ ꯀꯔꯤ ꯈꯣꯟꯗꯥꯅꯣ ꯅꯠꯇꯦ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯇꯊꯣꯟꯅ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯜꯁꯦ ꯐꯨꯕꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯆꯜꯗ ꯐꯨꯕꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯎ ꯑꯍꯜꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯃꯅꯝꯃ ꯑꯍꯜ ꯆꯥꯏꯕꯤꯅ ꯂꯣꯠꯁꯤꯟꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯄꯨꯊꯣꯔꯛꯑꯣ ꯏꯅꯦ ꯑꯩꯈꯣꯏ ꯋꯥꯔꯛꯂꯝꯒꯦ ꯏꯕꯦꯝꯃ ꯃꯤꯒꯤ ꯃꯆꯥ ꯋꯥꯔꯛꯇ꯭ꯔꯤꯉꯩ ꯅꯆꯜ ꯑꯃꯗ ꯌꯥꯎꯕꯤꯁꯦ ꯍꯥꯟꯅ ꯋꯥꯔꯛꯎ ꯇꯊꯣꯟꯅ ꯑꯗꯨꯗꯤ ꯏꯅꯦꯅ ꯏꯟꯁꯤꯟꯗꯨꯅ ꯐꯨꯍꯜꯂꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯍꯥꯏ ꯃꯔꯝ ꯆꯠꯀꯤ ꯋꯥꯔꯛꯄꯅꯤ ꯅꯈꯣꯏꯅꯗꯤ ꯃꯧ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤꯅ ꯁꯤꯗ ꯇꯥꯛꯄꯁꯨ ꯂꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯈꯪꯅꯕ ꯍꯩꯅꯕ ꯋꯥꯔꯛꯄꯅꯤ ꯁꯤꯖꯍꯜꯅ ꯏꯆꯥꯕꯨ ꯆꯩꯐꯝꯅ ꯍꯦꯟꯈꯤꯕ ꯃꯤꯗꯤꯅꯦ ꯑꯩꯅꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯏꯃꯥ ꯃꯁꯥ ꯁꯣꯟꯕꯁꯤꯗ ꯇꯧꯕꯤꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯉꯥꯡꯕꯤ ꯅꯪꯁꯦ ꯍꯜꯂꯣꯏꯗꯧꯔꯤꯅꯦꯀꯣ ꯅꯄꯥꯝꯒꯤ ꯃꯤꯌꯥꯝꯁꯦ ꯅꯪꯅ ꯈꯣꯝꯗꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯃꯣꯠꯄ ꯅꯔꯝ ꯆꯠꯇꯣ ꯁꯦꯝꯗꯣꯛꯄꯤꯅꯕꯗꯤ ꯂꯩꯇꯦ ꯃꯤꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗꯅ ꯃꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯏꯕꯦꯝꯃ ꯇꯊꯣꯟꯅ ꯍꯩ ꯀꯅꯥꯗꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯟꯒꯦ ꯔꯥꯅꯤꯅ ꯊꯥꯎꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯊꯥꯎꯕ ꯍꯥꯏ ꯉꯥꯡꯕꯤ ꯆꯠꯂꯨ ꯅꯅꯤꯡ ꯑꯇꯦꯛꯄꯗꯨꯗꯅꯦ ꯀꯥꯎꯔꯒ ꯇꯥꯟꯗ꯭ꯔꯤꯉꯩ ꯅꯄꯥꯝꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯥꯏ ꯄꯥꯟꯗꯕꯤꯁꯤꯡꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯌꯨꯝꯁꯤꯗ ꯏꯪꯈꯣꯜꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯅꯪ ꯆꯠꯂꯣ ꯆꯥꯏꯕꯤꯅ ꯀꯅꯥꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯗꯧꯔꯤꯕ ꯊꯧꯅꯥ ꯐꯕ ꯀꯅꯥꯅ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛꯃꯛ ꯇꯊꯣꯟꯅ ꯃꯈꯣꯏ ꯇꯥꯇꯣꯟ ꯃꯤ ꯊꯥꯈꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯇꯣꯟꯕꯗꯣ ꯀꯧꯍꯜꯂꯨꯁꯨ ꯃꯔꯤꯜ ꯇꯦꯡꯒꯦ ꯃꯈꯣꯏꯁꯦ ꯔꯥꯅꯤꯅ ꯀꯤꯖꯔꯦꯍꯦ ꯅꯅꯥꯎ ꯅꯨꯄꯥ ꯍꯨꯔꯥꯟꯕꯗ ꯂꯩꯔꯦꯅ ꯃꯨꯛꯆꯔꯤꯕ ꯍꯥꯏ ꯉꯥꯡꯕꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯗꯤ ꯆꯠꯂꯣꯗꯅ ꯁꯤꯖꯍꯜꯅ ꯏꯌꯥꯅ ꯇꯥꯟꯕꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯏꯆꯥꯕꯨ ꯇꯥꯟꯕꯒꯤ ꯂꯦꯝꯕꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯌꯥ ꯅꯨꯄꯥꯁꯨ ꯄꯨꯗꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ ꯏꯅꯦ ꯈꯨꯠꯊꯣꯛꯅꯗ꯭ꯔꯤꯉꯩꯗ ꯑꯍꯜꯁꯨ ꯐꯅꯃ ꯑꯣꯏꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯦ ꯂꯣꯏ ꯌꯦꯡꯅꯔꯦ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯅꯨ ꯇꯊꯣꯟꯅ ꯏꯃꯥ ꯃꯈꯣꯏꯁꯤꯡꯁꯦ ꯃꯤꯌꯥꯝ ꯎꯁꯤꯗꯤ ꯃꯁꯝꯁꯤ ꯐꯣꯏꯒꯦꯗꯩ ꯁꯤ ꯈꯪꯕ꯭ꯔꯥ ꯐꯣꯏꯒꯦ ꯏꯆꯦ ꯐꯣꯏꯌꯨ ꯃꯁꯝꯁꯤ ꯑꯃꯐꯥꯎ ꯈꯛꯇ ꯐꯣꯏꯒꯦ ꯈꯪꯕ꯭ꯔꯥꯁꯦ ꯂꯦꯝꯕꯤꯒ ꯔꯥꯅꯤꯒꯅ ꯏꯁꯝꯁꯦ ꯐꯣꯏꯔꯒ ꯇꯨꯃꯤꯟ ꯂꯩꯗꯧꯕ ꯅꯠꯇꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯁꯝ ꯀꯟꯅ ꯐꯣꯏꯅꯔꯤ ꯅꯨꯄꯤ ꯃꯔꯤꯗꯨ ꯃꯗꯨ ꯎꯕꯗ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯁꯅꯥꯅ ꯍꯥꯏ ꯇꯣꯛꯅꯧꯅꯦ ꯅꯈꯣꯏꯕꯣ ꯍꯥꯏ ꯃꯧꯁꯤꯡ ꯅꯅꯥꯎ ꯑꯅꯤꯁꯦ ꯈꯥꯝꯗꯣꯛꯎꯅꯦ ꯁꯤꯟꯅꯕ ꯇꯥꯔꯤꯅꯦꯍꯦ ꯍꯩ ꯑꯆꯧꯕ ꯏꯁꯤꯡ ꯄꯨꯊꯣꯔꯛꯎ ꯆꯠꯂꯨ ꯑꯇꯣꯝꯕ ꯏꯃꯨꯡꯗ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯉꯁꯥꯏꯗꯩ ꯏꯃꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯁꯥꯃꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯇꯟꯖꯥꯗꯨꯗ
इसिंग लौबा चटखिबा मेरासु लाक्तुना इसिंगदो खतनारिबदुदा हाइजिनख्रे लोइना चोटलाबदा खतनारिबदु तोख्रे हाइनाबा लೈ नबी खतनारबदी खामदोकपा चंगदे इसिंग हाइजिनलाबदी खतनाबा लेपि हाइदना लेंबी साउना मनाउ नुपा अतोम्बदा येंगदुना हाइरई अतोम्बा नंगि पिसे बुदुना सक्रसर मफमसिदा हलकपा यारोय सामुना करिनो इतैमा हिंखोलसे अैगिसु सरुक याउरी इतैमा होइना तानबगी नतिक लैते कनाना तानदौबा इसागी लमदनी राजेना अैना तानगनी ममा मपा मसक खंगदबा नखोइदे युमसिदा लैबा यारोय अमुक हानसु चंगलकपा यारोय इबोहलना इबाय मदु नुंगाइरोइदा यागी सरुक याउदबा इंखोलसिबो ओइ मिटोप याउरकन नच्चा वरकपा ngamdaba nangbu maparo ningol pokpa haibase yam lobani ichana mayum pankhraga masage afaba imung ama semgakadawribane haibase khandeni na khoide nangi na chana migi imung kangkhong jahalibase na khoigi khut chawna yawi haibase khangi ai wa makhataran chakro aduga tomba hayeng ayukta law ingkholse nangi saru khara khaigani ngangbina khara khaiba khakni yaroi chapmana ni yendawni yumgaibi mani maku pijaningtabi नखोइदा करिगी हेन पीगनी अैना पीबा खरदो लौगदौबनी मदुदा याद्रगना तोक्चरी अमा फाव पीररोय तथोना मामा हनु थंगदने कोनुं काननी नियम काइबिगनु अतोमनी हेन फमगम तोकपनी अैना मिटोप यावरकनु हाइख्रे चाइबीना अैखोइसि मिटोप नते मामा इचलसिगी इमुंग मनुंग ओइरिबनी नखोइसे यम मामागी मम लेबाग असिगी ममानी काउगनुको नखोइना सोइबदुना ngasi नखोइगी नचलसे मफम सिदा चनदबी मिंथोल फंगलबनी फजब मिंथोल नतेको खंग यारे चक्रोई बोहन अंगांग सिंसे पुख्रो अैना हाइरिबदो यारदी अतोम्बा हयिंग लाउ यानिंग्रदी लाक्ट्रबसु यारे सीजहलना इमागी बेमा चसिलो मांग थारो हाइ सामुआ चसिलो ओन्या नंगसु लेहौनिंगलब्रो लेहौरेमा लाक्लगे ngangbी अमदि सामु पपुदुना चटख्रे मथंगी नुमिता लाक्तुना इंखोल खरा खाइबिख्रे सामु मसागी इंखोल सरुक्तो योलने हाइरक्लम्मी मदु ताबदा लेंबी अमदि मेराना कोई चेंचेंदुना इंखोल दु लौहौरे सनाना इमागे तोम्बा नंगसे पंगिदा कदोम दैनो खंगदे युमगाइबी मा हेक थेंगनरुदना इचासे मुंगमांग मांगलेदना मेराना इमा मागे पामदो तौरसनु फनी खंदना तौख्रबनी मीगी मचा खक्तनते ख्वाइदै फट्रिबदी अैखोय तोमनीमा माना नुपा ओइरमगबु ngasi thoknise thokidro somdasu anouba ingkhol ama lauraduna yum sarami ngangbina ha pharida wai ama sami masak singdo uraroi khanbada isa se nungai bana nupi chak thongluro thengkri numita krisi phana kuire ai ngamlaroi isa se wari ngasa ayuktagi thabak tawbada nupa nangamukta thongbiro mangasidi hoi 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 thonglurage asumna yumgi thabak pumnamak samuna tawrami तौहौद्रदी ngangbini hekta isau langi ngangbigi isau da khangba ngamda adumak thabak pumba loisilabani numit asidi samu thengla phau halaklamdi ngangbina kari tawrino khangdeba haujik phauba halaktrise thoibi cha thoibi tumlabro nakso thoibina mama tumninge chak sulame chak chage chaka thongdri napa halaktri aidi paba ngaiba ngamlare mama chak thongo chak yam lame hai kori yangang no ningai su am tawba simo chalo ising khara thaklaga dom loro mama nang patte nahan khai bobo khoi da leiba tudi yam nungai chalo lei khoya tro khai dawlak hino ne halna nayum da leiru ro haujikti sida yum hong labani na mama hoi ga leiru haira ga talakliba chat hoi adumai ni hek haibra nani halna ahai aduda netona su senda bangam dra haidana yam sawi aduga khoi chawbusu moi agi bubo hoida pokrai khangni dana haying nok tangan kisan chatlaga hangluge ba thoibidi changai bangam da tongkhri ngangbi sodom tom thakri ahingi matamda samu do halaklammi ngangbi tabra nangbo thongsang ai halakle ta da bro handi halakli dana kadai da mu chaluge asuk thenglasi phawba halakri sibo angang apik pasiga ai ga khakli hauri haibase kawbraba chaksu thongdri kari no banu panang na khalisi as imung dam da sangkhige aduga wari se sanase isau hana langbu torkanu se tabi banate magi thokpa nganglingang bido nati aina thengina thengbro sibo ibai ga chalubani ithanda chatpa sunate nangna langli bai saudo matang chade ko ngasi gak chak do thongbada nang shiri shiroidana o makhoi ta ton gi sidi aina thabak khara iteng banghan ba sidani ne ngangli bado
ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯁꯥꯃꯨꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯅꯍꯥꯟꯈꯩꯅ ꯅꯍꯥꯟꯈꯩ ꯑꯣꯏꯔꯁꯨ ꯉꯁꯤꯗꯤ ꯃꯥ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯥꯊꯣꯠ ꯑꯃꯗꯤ ꯆꯥꯏꯕꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯇꯥꯊꯣꯠꯅ "ꯏꯆꯦ, ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ." ꯆꯥꯏꯕꯤꯅ "ꯅꯪꯇ ꯅꯠꯇꯦ ꯑꯩꯁꯨꯅꯤ꯫ ꯌꯦꯡꯉꯣ ꯏꯅꯥꯎ, ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃꯃꯝ ꯄꯥꯟꯅꯔꯕꯅꯤ꯫ ꯏꯆꯥ ꯁꯦꯝꯗꯧꯔꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯕꯨꯡꯁꯤꯡꯁꯤꯅ ꯁꯦꯜ ꯀꯌꯥꯝ ꯊꯣꯛꯄꯩꯅꯣꯕ? ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯒꯤ ꯏꯃꯥꯅ ꯑꯔꯥꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯦꯜꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛ ꯄꯤꯔꯝꯂꯤꯕꯅꯤꯗꯣ꯫ ꯑꯗꯨꯒ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨ꯫ ꯑꯁ, ꯑꯩ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦꯗ꯫ ꯑꯩꯁꯨꯅꯦ ꯅꯨꯡꯁꯤꯗꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯑꯋꯣꯏꯕ꯫ ꯁꯤꯗ ꯂꯥꯛꯂꯁꯨ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯈꯪꯗꯦꯗ ꯏꯆꯦ꯫ ꯅꯪꯉꯣꯟꯗꯅ ꯑꯃ ꯑꯩꯉꯣꯟꯗꯅ ꯑꯃ꯫ ꯑꯗꯣ ꯑꯩꯗꯤ ꯅꯤꯡꯉꯣꯜꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯄꯥꯝꯗ ꯌꯥꯝ ꯌꯦꯠꯄꯁꯦ ꯄꯥꯝꯗꯦ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯃꯁꯥꯅ ꯈꯪꯖꯗꯦ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯤ꯫ ꯉꯥꯡꯕꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯂꯩꯃꯤꯟꯅꯔꯤꯕ ꯃꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯒ ꯌꯨꯝ ꯊꯪꯅꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯔꯤꯕ ꯃꯦꯝꯇꯣꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯃꯦꯝꯇꯣꯟꯅ "ꯏꯃꯥꯒꯤ ꯄꯦꯅꯨ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯄꯦꯅꯨꯅ "ꯇꯥꯔꯦ ꯏꯃꯥ, ꯀꯩꯊꯦꯜ ꯆꯠꯂꯗꯣꯏꯔꯣ?" ꯆꯠꯂꯅꯤ꯫ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯇꯧꯕꯅꯤ." "ꯀꯔꯤ ꯋꯥꯅꯣ ꯏꯃꯥ?" "ꯊꯪꯅꯕꯒꯤ ꯅꯆꯦ ꯉꯥꯡꯕꯤꯁꯤ ꯍꯋꯥꯏ ꯈꯔ ꯂꯩꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨ ꯈꯔ ꯍꯦꯛ ꯄꯤꯈꯣ." "ꯁꯦꯜꯗꯤ ꯄꯤꯔꯝꯂꯕ꯭ꯔꯥ ꯏꯃꯥ? ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ?" "ꯄꯤꯔꯝꯗ꯭ꯔꯤ꯫ ꯍꯋꯥꯏꯗꯨ ꯀꯌꯥꯝ ꯂꯧꯒꯅꯤ ꯈꯪꯗꯦ ꯍꯥꯏꯗꯅ ꯀꯌꯥꯅꯣꯗꯤ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅ ꯍꯥꯏꯅꯔꯒꯦ꯫ ꯍꯣꯔꯦꯟ ꯈꯔ ꯍꯦꯛ ꯄꯤꯈ꯭ꯔꯣ꯫ ꯏꯃꯥ ꯆꯠꯂꯦꯀꯣ." "ꯍꯣꯏ ꯏꯃꯥ." ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯉꯥꯡꯕꯤꯅ "ꯄꯦꯅꯨ, ꯍꯣ ꯄꯦꯅꯨ." "ꯍꯩꯃꯥ, ꯏꯆꯦ, ꯍꯋꯥꯏ ꯂꯧꯕ ꯂꯥꯛꯂꯕ꯭ꯔꯣ?" "ꯍꯦꯛꯇ꯭ꯔꯤꯌꯦ, ꯍꯦꯛꯂꯨꯔꯁꯤ꯫ ꯉꯁꯥꯏꯅ ꯍꯦꯛꯂꯝꯃꯣ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯀꯩꯗꯧꯔꯤꯕ?" "ꯏꯆꯦ, ꯀꯨꯏꯔꯣꯏꯗ, ꯁꯠ ꯍꯦꯛꯂꯛꯀꯦ." ꯁꯤ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯏꯪꯈꯣꯜ ꯆꯪꯗꯨꯅ ꯍꯋꯥꯏꯗꯨ ꯍꯦꯛꯂꯨꯗꯨꯅ ꯄꯤꯔꯤ꯫ ꯍꯋꯥꯏꯗꯨ ꯄꯨꯔꯒ ꯉꯥꯡꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈ꯭ꯔꯤ꯫ ꯀꯩꯅꯣ, ꯏꯆꯦ ꯉꯥꯡꯕꯤꯁꯦ ꯉꯥꯎꯕ ꯆꯥꯠꯂꯣ? ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯃꯅꯤꯡꯅ ꯃꯔꯣꯜ ꯑꯃ ꯇꯦꯛꯂꯤꯕ꯫ "ꯀꯅꯥꯅꯣ ꯃꯅꯤꯡ ꯇꯦꯛꯂꯤꯕꯣ?" "ꯍꯩꯃꯥ, ꯈꯪꯉꯤꯍꯦ꯫ ꯀꯩꯅꯣ ꯇꯨꯃꯤꯟ ꯆꯪꯂꯛꯏꯗꯨꯕꯨ ꯏꯇꯥ ꯃꯦꯂꯩ?" ꯃꯦꯂꯩꯅ "ꯑꯣ, ꯑꯩꯅ ꯀꯧꯕꯗꯤ ꯈꯨꯝꯗꯈꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ?" "ꯑꯗꯣꯏꯗ ꯀꯩꯅꯣ, ꯑꯁꯤ ꯇꯧꯉꯝꯕꯤꯁꯤꯅ ꯅꯣꯏꯗ ꯂꯥꯛꯂꯝꯃꯤꯁꯤ ꯀꯩ ꯍꯥꯏꯔꯤꯅꯣ?" "ꯍꯋꯥꯏ ꯂꯩꯕ ꯂꯥꯛꯄꯅꯤ, ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ." "ꯑꯣ, ꯃꯤ ꯎꯕ ꯌꯥꯗꯕꯅꯤ, ꯈꯠꯅꯕ ꯍꯧꯗꯣꯏꯒꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯟꯅꯗꯕꯒꯤ ꯁꯤꯗ ꯏꯪꯈꯣꯜ ꯂꯩꯔꯒ ꯂꯩꯔꯤꯁꯤꯅꯤ." "ꯉꯔꯥꯡꯁꯨ ꯑꯍꯤꯡꯗ ꯌꯥꯝ ꯂꯥꯎꯅꯈꯤ꯫ ꯏꯇꯩꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯗꯦ, ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯏ, ꯏꯁꯧ ꯂꯥꯡꯕꯒꯤ꯫ ꯃꯃꯥ ꯃꯄꯥꯅ ꯇꯧꯍꯜꯂꯤꯅꯤ ꯍꯥꯏꯌꯦ ꯏꯕꯦꯝꯃ꯫ ꯃꯤꯅ ꯃꯣꯏ ꯃꯃꯥꯗꯨꯁꯨꯅꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦ." "ꯍꯣꯏ, ꯑꯗꯣ ꯃꯣꯏ ꯋꯥꯁꯤ ꯇꯣꯛꯂꯁꯤ꯫ ꯀꯩ ꯂꯩꯒꯦ ꯅꯪꯕꯣ, ꯁꯨꯝ ꯂꯥꯛꯄ꯭ꯔꯣ?" ꯇꯥ ꯊꯣꯏꯕꯅ ꯀꯧꯊꯣꯛꯂꯨꯁꯨ ꯍꯥꯏꯅ ꯂꯥꯛꯄꯅꯤ." "ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯃꯥꯕꯣ?" "ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ." "ꯆꯠꯁꯤꯂꯥꯎ ꯏꯇꯥ." ꯄꯦꯅꯨ ꯊꯣꯏꯕꯒ ꯎꯅꯔꯨꯔꯒ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯎꯔꯤ꯫ ꯉꯥꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯣꯝꯄꯥꯛ ꯄꯥꯏꯔꯒ ꯉꯥꯡꯕꯤꯅ ꯍꯋꯥꯏ ꯃꯨꯕꯤꯗꯨ ꯍꯦꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯄꯦꯅꯨꯅ "ꯏꯆꯦ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯐꯖꯅ ꯆꯥꯅꯤꯡꯉꯁꯨ ꯆꯔꯥ ꯃꯆꯥꯒꯦ ꯍꯥꯏꯔꯁꯨ ꯄꯤꯅꯤꯗꯅ, ꯍꯩꯔꯝꯗꯦꯕꯤ ꯍꯦꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗ." ꯉꯥꯡꯕꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ꯫ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯆꯥꯕꯨ ꯐꯨꯗꯨꯅ "ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯇꯧꯔꯤꯕꯅꯤ, ꯃꯁꯤꯗ ꯐꯨꯔꯒ ꯐꯗꯧꯅꯤ." ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯐꯨꯔꯤ꯫ ꯃꯗꯨꯗ ꯄꯦꯅꯨꯅ "ꯏꯆꯦ, ꯑꯉꯥꯡꯗꯨ ꯐꯨꯕꯤꯔꯨꯔꯅꯨ, ꯌꯥꯔꯦ꯫ ꯐꯖꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯖꯅꯤ꯫ ꯁꯤ ꯍꯧꯖꯤꯛ ꯐꯨꯕꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏꯅ ꯍꯦꯛꯇ꯭ꯔꯤꯉꯩꯗ ꯐꯨꯔꯒ ꯋꯥꯔꯛꯂꯝꯂꯕꯗꯤ ꯁꯤ ꯊꯣꯛꯂꯝꯂꯣꯏ꯫ ꯆꯦ, ꯌꯥꯔꯦ ꯆꯠꯄꯤꯔꯣ." ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯊꯃꯣꯏꯅꯗꯤ ꯈꯜꯂꯤ, ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯑꯁꯤꯒꯨꯝ ꯅꯣꯡꯃꯗꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯁꯨ ꯍꯋꯥꯏ ꯂꯧꯈꯤꯕꯩ ꯁꯦꯜ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯂꯧꯔꯁꯨ ꯍꯥꯏꯗꯨꯅ ꯄꯦꯅꯨꯕꯨ ꯃꯃꯥꯅ ꯊꯥꯔꯛꯂꯝꯃꯤ꯫ "ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯉꯥꯡꯕꯤ." ꯀꯩꯅꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯣ? ꯊꯣꯡꯒꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤ, ꯀꯧꯕꯗꯤ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ "ꯏꯆꯦ." "ꯍꯩꯃꯥ, ꯄꯦꯅꯨ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯥꯛꯑꯣ ꯆꯪꯉꯣ." "ꯌꯥꯔꯦꯗ ꯏꯆꯦ, ꯑꯗꯣ ꯅꯍꯥꯟ ꯍꯋꯥꯏ ꯂꯧꯈꯤꯕꯒꯤ ꯁꯦꯜ ꯍꯥꯏꯔꯤ ꯏꯃꯥꯅ." "ꯑꯣ, ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ, ꯄꯤꯒꯦ. ꯑꯗꯣ ꯑꯩ ꯅꯣꯏ ꯅꯇꯩꯗꯩ ꯂꯧꯔꯨꯈꯤꯒꯦ. ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ. ꯅꯇꯩꯗꯣ ꯏꯃꯥ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ. ꯂꯩꯔꯝꯃꯨꯀꯣ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ." "ꯏꯆꯦ, ꯑꯗꯨꯗꯤ ꯀꯣꯟꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ, ꯑꯗꯨꯝ ꯆꯠꯈꯤꯕꯅ ꯍꯟꯈ꯭ꯔꯤ꯫ ꯄꯦꯅꯨꯁꯨ ꯀꯨꯏꯅ ꯂꯩꯕ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ꯫ ꯃꯦꯝꯇꯣꯟꯅ "ꯄꯤꯔꯛꯄ꯭ꯔꯣ ꯏꯕꯦꯝꯃ?" "ꯄꯤꯔꯛꯇꯦ ꯏꯃꯥ, ꯂꯧꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤ, ꯉꯥꯏꯔꯝꯃꯣꯌꯦ, ꯑꯩ ꯉꯥꯏꯔꯝꯗ꯭ꯔꯤ." ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯀꯩꯊꯦꯜꯗ ꯄꯨꯅꯕ ꯃꯅꯥ ꯃꯁꯤꯡ ꯁꯦꯝ ꯁꯥꯔꯤꯗꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯦ, ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯉꯛꯂꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯤ ꯖꯍꯜꯅ
ꯊꯣꯡꯒꯥꯜꯗꯒꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯧꯉꯝꯕꯤ ꯂꯩꯁꯥꯕꯤ ꯁꯤꯠꯇꯕꯤ ꯀꯔꯥꯏꯗ ꯂꯩ ꯂꯩꯔꯝꯃꯨ ꯋꯥꯔꯛꯇꯕꯤ ꯅꯪ ꯇꯥꯊꯣꯠꯅ huranbido kaida lei asida lei chenkinu leiramu nang memtonna iche siza kainu tawrklisibo mayam laklise kaidobu yauge memton nachani pi tawngambisina aigi ichagi khudok hurankribani karino ne hairisibo ije aigi ichana hurankibodo iche oi ubi hobro tathona nachani pi huranbido da hango magi bema karino hairisibo makhoina ima ai khangdi aidi iche na ngairamo haibadu sungaidana adum lakliduni aduga imungda phau changdri ngangbina chinthibia masi machil se thajinge da he si haiduna senchinaga thajili se khangbra nachil thikoba se mama shi tukai ke se khangbra nang huran bia na punchi do sanama sa khangdrabani na hurani neba huran bia ma ai siri na iche kaino tawrisi boima ai huran di iche irama ai hoima ayo memtona kaino tawri ta thon thado mathong khangdan hekta phuba ya bro thado haibane kamai tawne ho le kai mi ha le chaibina masigi hanubi sisu machil se thugai ge si khangbra namana changa sidi ha le hairabani na hat patare khangbra se mama machabu mayam changdana phobirami laikai mi sing su taraduna khamdok changlaklammi laikai gi nupi mana hai karino tawri do ha phajana hainoksi ta thon ngai ko se sin he phuri se lep ko ba karigino amukta hayuse si jahal na khoi basina batare mi asomna khamdok padagi phuramada lepkhre laikai gi nupi mana karigino ha chaibiya ta thon karigino hayu ta thona huran bine se leisabi oiraga ikai bi khangde aikoi gi jagi khudok hurali bani mana mama sisu macha kan khali mama sini isilibra khangde si jahalna ngarang ta saki bane aina aduga ngasi huran bisina chaibina mawa phangoi leisabi mana sum tawraga kanagi nupana longbi tawrige si jahalna mayam palasu yamana dai charoi chanaroi huran binina laikai gi nupi mana memton hairi sibu chumbro penua nangbu migi sanadu lawruradi bikro ine aidi lawdaba asengba usu ujade lawbade hairun asengbane aina harise ai hawai gi se lawge da chatlubad itai da gi lawruge ngairamu haibat aidi ngai da yum da halaklaga leiram ni sini imong phau changri si jahana chinthibie nang amuka su thaji lawra nang ha ngangbi nang bu hobro mana lawkhibado ineya ma khaktani aigi yum da le hawri ba haibu adu da bu lawde hairaga thajadawi bro leikai miyam su khandoni yengbiyo ne mukta adu ada ai khangdi aigi sanado singda biyar mangba yaro aigi di memtonna ngangbiya nang kanano haibase munna khangi ai nakhoigi mungse kamdawbano haibasu phajana khangi leikai miyam su tabi aigi ichana mama aini yadaba thabak amada tawrakri leikai ni su khanglamgani mi amada wakana phongang jadabi ichani mapa yawdrabasu aina thaksi khasi thaugalon niti niyom phajani ichada tai leijadrabasu migi mapot hugadaba ichadi natte adubu makhre singdaba yade hairabanina singlagi adubu lam asibu koliba ipa ima anigi phankhongdi painarusi aduga singi masi leikai ni suyabi yai ngangbiya nang su wakhal jamnaba sina pharani adudi aikho yauna jalasi lau ngangbidi mipaiba phauri mahakti nahan mabu ikaiba pi haibagi sauning baduna makut pi na phugi haiduna mangdaba khudokto mangle haijin kibani adubu hairakni bawado yadrabadi mana lanba tarane haiduna kidaba saduna mayam ka punna laibong tamna lakli leikai gi nupi amana pinua nang nang hana pai aduga haining libado hairu hoi lam masibu koliba imai ipa ani gi maphamda na chawai bi aina imit tagi pitan thamoi singna haijani iche ngangbi gi mangi hairiba sanagi khudopse aina ta singna lawram labadi ai hayengmak ipa ima anin lausinbi aduga aina lawdaba singbo oiram labadi iche busu mawa ma puroiba kaina bo oisano laikai gi nupi aduna ngangbiya nang man hairisi yaninge haiduna hai ima ipa gi phankhong paiduna ngangbina aina haijin bo oiram labadi man hairisi phangjage memtona sana haibase yam lubani minamba yabanati ima gi bema law yumda halasi asomna khara tungsin jaba seladuna kudop satuna singkri matamna sumhau kibana ngangbi gi lamchat aduda manama ani duga su yanadre
ꯉꯥꯡꯕꯤꯗꯨ ꯂꯥꯞꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝꯗ ꯌꯥꯅꯔꯕꯁꯨ ꯅꯛꯅ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯌꯥꯅꯔꯛꯇꯗꯨꯅ ꯀꯧꯅꯗ꯭ꯔꯦ꯫ ꯁꯥꯃꯨꯁꯨ ꯉꯥꯡꯕꯤꯒꯤ ꯁꯔꯩꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯥꯡꯕꯤꯗ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯗꯤ ꯑꯐꯕ ꯍꯦꯛꯇ ꯑꯣꯏ ꯍꯥꯏꯗꯨꯅꯤ꯫ ꯏꯆꯦ, ꯄꯦꯅꯨꯗꯣ ꯂꯨꯍꯣꯡꯈꯤꯗꯧꯔꯤ, ꯅꯨꯄꯥꯗꯨꯁꯨ ꯐꯈ꯭ꯔꯕ꯫ ꯅꯨꯄꯤ ꯑꯃꯅ, ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ, ꯉꯥꯡꯕꯤꯒꯤ ꯅꯨꯄꯥꯗꯣ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯅꯦ, ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯗꯧꯔꯤꯒꯦ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯤ ꯆꯠꯇꯦ, ꯃꯃꯥꯅꯤ ꯄꯨꯔꯥ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯉꯥꯡꯕꯤ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯁꯤꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯡꯕꯤꯅ, ꯑꯩꯅ ꯇꯧꯔꯨꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯝꯃꯤꯀꯣ, ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ, ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯅꯅꯤꯀꯣ, ꯑꯩꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯇꯕꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯏꯔꯥꯒꯤꯅꯤ ꯈꯜꯂꯒ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯄꯦꯅꯨ ꯂꯨꯍꯣꯡꯕ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯉꯥꯡꯕꯤ ꯂꯥꯛꯇꯨꯅ, ꯄꯦꯅꯨ, ꯏꯆꯦ ꯂꯥꯛꯂꯤꯌꯦ꯫ ꯍꯩꯃꯥ ꯏꯆꯦ, ꯀꯔꯤ ꯏꯔꯥꯜ ꯑꯃꯨꯛ ꯁꯤꯕ ꯂꯥꯛꯂꯤꯕꯅꯣ? ꯅꯪ ꯏꯆꯦꯗ ꯏꯀꯥꯏꯕ ꯄꯤꯔꯅꯨ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯃꯦꯝꯇꯣꯟꯅ, ꯏꯕꯦꯝꯃ, ꯍꯟꯗꯛꯇꯤꯅꯦ ꯁꯅꯥ ꯁꯤꯡꯕ ꯉꯝꯂꯔꯣꯏ, ꯅꯅꯥꯎ ꯅꯨꯄꯤ ꯂꯨꯍꯣꯡꯕꯩ ꯇꯧꯔꯤꯕꯅꯤꯅ꯫ ꯏꯗꯣꯝꯆꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯏꯀꯥꯏꯕ ꯄꯤꯕꯤꯔꯅꯨ, ꯁꯤ ꯈꯨꯗꯣꯞꯇꯨꯅꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯏꯕꯦꯝꯃ, ꯃꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯤꯡꯒꯠꯍꯟꯕ ꯌꯥꯔꯕꯗꯤ ꯐꯗꯧꯅꯤꯅꯦ, ꯅꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯍꯥꯠꯄ ꯀꯧꯏꯀꯣ꯫ ꯏꯆꯥ ꯂꯩꯁꯥꯕꯤꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯈꯤꯕꯗꯣ, ꯌꯥꯔꯦ ꯆꯠꯈ꯭ꯔꯣ, ꯅꯁꯛꯇꯣ ꯎꯠꯂꯛꯀꯅꯨ, ꯀꯤꯖꯩꯅꯤ ꯏꯕꯦꯝꯃ꯫ ꯉꯥꯡꯕꯤ ꯈꯨꯗꯣꯞꯇ ꯊꯝꯂꯝꯂꯒ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯤ꯫ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯗꯤꯅꯦ ꯏꯁꯣꯔ ꯂꯩꯕꯅꯤꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯟꯒꯅꯨ ꯃꯤꯉꯣꯟꯗ, ꯎꯔꯦꯗꯅ ꯑꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯂꯥꯟꯗꯕꯅ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯗꯨꯅꯤ꯫ ꯉꯥꯡꯕꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯊꯟꯇ ꯇꯥꯍꯧꯔꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯔꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯂꯦꯜꯂꯤ꯫